ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯂꯨꯝꯂꯒ ꯁ꯭ꯅꯥꯏꯄꯔ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯂꯛꯄꯗ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯑꯦꯁꯗꯤꯄꯤꯑꯣ ꯁꯤ.ꯑꯩꯆ. ꯑꯅꯟ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯣꯔꯦ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯣꯔꯦꯗ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯣꯔꯦ ꯃꯥꯔꯀꯦꯠ ꯀꯣꯂꯣꯅꯤꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅ꯭ꯌꯨꯇꯤꯚꯤꯅ ꯐꯪꯕ ꯄꯥꯎꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ, ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ, IRB, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ BSFꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯉꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 94 ꯗꯤꯇꯦꯟ ꯇꯧꯈꯤ꯫ ꯃꯈꯣꯏ 94ꯒꯤ ꯃꯅꯨꯡꯗ 32ꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯕꯔꯃꯤꯁꯁꯤꯡ ꯑꯣꯏꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁꯄꯤꯅ ꯂꯨꯆꯤꯡꯕ 5th ꯑꯁꯥꯝ ꯔꯥꯏꯐꯜ, 181 BSF, 192 BSF ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯃꯣꯔꯦ ꯒꯦꯠ ꯅꯝꯕꯔ 2 ꯑꯃꯁꯨꯡ ꯐꯩꯖꯥꯡꯕꯦꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ-ꯃꯤꯄꯨꯟꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯨꯝꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯣꯔꯦꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫